이친나와 여러분들 개그물 카드 하이저게 ꯑꯗꯣ ꯍꯥꯏꯈꯤꯕꯁꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯝꯃꯅꯤ ꯊꯣꯏꯁꯅꯥ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯂꯩꯈꯤꯗꯔꯦ ꯑꯗꯣ ꯂꯩꯈꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯩꯀꯣ ꯂꯩꯈꯤꯗꯔꯦꯅ ꯃꯌꯥꯝꯅ ꯁꯟꯗꯣꯛꯄꯤꯔꯦ ꯍꯣꯏ ꯑꯗꯣ ꯉꯁꯤ ꯂꯩꯈꯤꯗꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯩꯈꯤꯗꯕꯅꯣꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯥꯎ ꯂꯥꯟꯅ ꯁꯟꯗꯣꯛꯏꯁꯦ ꯃꯌꯥꯝ ꯁꯟꯗꯣꯛꯄꯤꯒꯅꯨ ꯊꯣꯏꯁꯅꯥꯒ ꯑꯩꯒꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯍꯥꯏꯗꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯆꯠꯃꯤꯟꯅꯕꯅꯦ ꯆꯠꯃꯤꯟꯅꯕꯁꯦ ꯏꯕꯥꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯑꯗꯨꯒ ꯀꯂꯛ ꯈꯝꯕꯟ ꯌꯥꯝꯅ ꯆꯥꯎꯅꯩ ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯕꯗꯁꯨ ꯑꯩꯅ ꯀꯂꯛ ꯈꯝꯕꯟ ꯌꯥꯝ ꯆꯥꯎꯖꯩ ꯃꯥꯅ ꯇꯧꯕ ꯑꯩꯅ ꯇꯧꯕꯗꯁꯨ ꯃꯥꯅ ꯀꯂꯛ ꯈꯝꯕꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯋꯤ ꯑꯗꯨꯒ ꯏꯕꯥꯅꯤꯁꯦ ꯈꯠꯅꯔꯒꯗꯤ ꯍꯥꯏꯗꯤ ꯌꯨꯝ ꯑꯃ ꯄꯥꯜꯂꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛ ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯗꯤ ꯌꯥꯎꯋꯦ ꯑꯗꯨꯗꯅ ꯑꯃꯨꯛ ꯁꯥꯎꯅꯔꯀꯥꯟꯗꯅ ꯏꯕꯥꯅꯤꯁꯦ ꯀꯧꯅꯗꯦꯕ ꯁꯨꯃꯥꯏꯅ ꯀꯧꯅꯗꯕꯁꯤꯅ ꯑꯩꯗꯤ ꯑꯌꯥꯝꯕ ꯌꯨꯝꯗ ꯂꯩꯕꯁꯦ ꯅꯨꯡꯗꯥꯡꯒꯨꯝꯕꯗꯅ ꯑꯌꯥꯝꯕ ꯂꯩ ꯅꯨꯡꯗꯥꯡꯒꯨꯝꯕꯗ ꯂꯩꯕꯁꯦ ꯀꯧꯅꯗꯕꯅꯤꯗꯅ ꯑꯩ ꯐꯃꯨꯡꯗ ꯇꯨꯝꯕ ꯃꯥꯁꯨ ꯃꯥꯏ ꯐꯃꯨꯡꯗ ꯇꯨꯝꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯋꯦ ꯑꯗꯨꯒ ꯅꯨꯃꯤꯠꯁꯦ ꯏꯕꯥꯅꯤꯅ ꯈꯠꯅꯕ ꯍꯥꯏꯗꯤ ꯈꯠꯅꯕ ꯅꯨꯃꯤꯠꯁꯦ ꯑꯩꯁꯨ ꯅꯨꯃꯤꯠꯁꯦ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯍꯥꯏꯗꯤ ꯆꯍꯤ 4 ꯐꯥꯕ ꯅꯨꯃꯤꯠꯅꯤ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 20ꯁꯦ ꯑꯗꯣ ꯁꯤ ꯅꯨꯃꯤꯠꯁꯦ ꯏꯕꯥꯅꯤ ꯈꯔ ꯁꯥꯎꯅꯩ ꯑꯩꯅꯁꯨ ꯈꯪꯍꯧꯗ꯭ꯔꯦ 이바니ꯒꯤ ꯂꯨꯍꯣꯡꯕ ꯆꯍꯤ 4 ꯐꯥꯕ ꯅꯨꯃꯤꯠꯅꯦ ꯍꯥꯏꯁꯦ ꯑꯗꯣ ꯁꯥꯎꯅꯔꯦ 이바니ꯁꯦ ꯈꯠꯅꯔꯦ ꯑꯩꯁꯨ ꯇꯨꯝꯃꯦ ꯃꯥꯁꯨ ꯇꯨꯝꯃꯦ ꯃꯉꯣꯟꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯕ ꯅꯨꯃꯤꯠ ꯍꯥꯏꯗꯣ ꯑꯣꯏꯒꯔꯦ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅꯁꯨ ꯈꯪꯍꯧꯗꯔꯦ ꯃꯥꯅ ꯀꯩꯅꯣꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯀꯩꯅꯣ ꯇꯧꯔꯝꯕꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯅꯥꯄꯤ ꯍꯤꯗꯥꯛ ꯀꯥꯞꯑꯝꯕꯁꯦ ꯑꯩꯅ ꯊꯣꯛꯄꯗ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯑꯩꯁꯨ ꯇꯣꯏꯂꯦꯠ ꯆꯪꯅꯤꯡꯉꯦꯅ ꯊꯣꯛꯄꯅꯦ ꯑꯗ ꯃꯥꯁꯨ ꯃꯥꯅ ꯊꯣꯛꯈꯤꯕꯁꯦ ꯍꯥꯏꯐꯦꯠꯄꯨꯗꯤ ꯈꯪꯍꯧꯋꯦ ꯑꯩꯅ ꯃꯥ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯒ ꯋꯥꯏꯔꯝ ꯁꯤꯠꯄ ꯋꯥꯏ ꯇꯩꯕ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥꯅꯁꯨ ꯈꯜꯂꯦ ꯅꯨꯃꯤꯠꯁꯦ ꯑꯗꯨꯒ ꯑꯩꯁꯨ ꯇꯣꯏꯂꯦꯠ ꯇꯧꯕ ꯊꯣꯛꯄꯁꯤꯗ ꯃꯥꯅ ꯑꯗꯨꯒꯤꯗꯣ ꯊꯛꯑ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯩꯈꯣই ꯗꯥꯛꯇꯔ ꯌꯧꯔꯛꯄꯅꯦ ꯑꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯔꯧꯒꯔꯦ ꯑꯩꯅꯁꯨ ꯑꯩꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯃꯥꯕꯨ ꯉꯝꯅꯕ ꯍꯥꯏꯅ ꯑꯩ ꯌꯥꯕ ꯃꯈꯩ ꯍꯣꯠꯅꯖꯕꯅꯦ ꯑꯗꯨ ꯍꯤꯗꯥꯛꯇꯨꯅ ꯀꯟꯃꯟꯈꯤꯕꯅ ꯀꯟꯕ ꯉꯝꯈꯤꯗꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤ ꯏꯆꯥ 2ꯒꯤ ꯈꯜꯂꯒ ꯍꯧꯖꯤꯛ ꯁꯟꯗꯣꯛꯄꯤꯔꯤꯁꯦ ꯁꯟꯗꯣꯛꯄꯤꯒꯅꯨ ꯑꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯏꯊꯤꯕ ꯃꯤ ꯍꯥꯏꯕꯁꯨ ꯑꯩ ꯑꯣꯏꯔꯦ ꯑꯩꯅ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯪꯉꯔꯣꯏꯗꯕ ꯁꯨ ꯑꯩꯉꯣꯟꯗꯒꯤ ꯃꯥꯡꯈꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯚꯤꯗꯤꯑꯣꯁꯨ ꯑꯣꯏꯕ ꯌꯥꯏ ꯁꯤꯅꯤ 이바니ꯒꯤ ꯍꯥꯏꯗꯤ ꯊꯣꯏꯁꯅꯥꯅ ꯂꯩꯈꯤꯗꯕꯒꯤ ꯋꯥꯔꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯔꯧꯒꯔꯦ ꯑꯩꯅꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯑꯗꯨ ꯇꯧꯅꯤꯁꯨ ꯈꯪꯍꯧꯗꯔꯦ ꯃꯌꯥꯝ ꯌꯥꯔꯒꯗꯤ ꯁꯟꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯃꯌꯥꯝꯗ ꯏꯆꯥꯁꯤꯡꯁꯤꯒꯤ ꯈꯜꯂꯒ ꯍꯥꯏꯔꯤ